ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯁꯤꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯁꯇꯦꯜꯗ ꯀꯤꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕꯗ ꯃꯥꯡꯈꯤꯕ꯫ ꯑꯩꯒꯤ ꯃꯤꯡ ꯑꯦꯂꯦꯛꯁ ꯀꯧꯏ꯫ ꯋꯥꯔꯤꯁꯦ ꯑꯩ ꯏꯁꯥꯃꯛꯇꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ 9 ꯀꯥꯔꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯌꯥꯝꯅ ꯉꯥꯎꯁꯟꯅꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯑꯩꯅ ꯄꯨꯔꯒ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯕ ꯆꯠꯄꯗ ꯑꯩꯁꯦ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯃꯁꯤꯡ ꯊꯤꯉꯝꯗꯦ꯫ ꯑꯩꯒꯤ ꯈꯣꯡꯈꯨꯠ ꯇꯦꯛꯇꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨꯐꯥꯎ ꯑꯩꯁꯦ ꯏꯁꯥꯗ ꯍꯜꯂꯦꯡꯕ ꯂꯩꯔꯝꯗꯦ꯫ ꯕꯕꯥꯗꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯥꯏꯃꯨ ꯅꯆꯥꯅꯨꯄꯥꯁꯦ ꯅꯪꯅ ꯈꯔ ꯐꯥꯖꯜꯂꯨꯅꯦ꯫ ꯒꯥꯔꯤ ꯈꯨꯊꯧ ꯂꯨꯗꯦ ꯅꯍꯥꯟꯁꯨ ꯌꯣꯠꯀꯤ ꯊꯣꯡ ꯃꯄꯥ ꯑꯁꯥꯏꯗ ꯒꯥꯔꯤ ꯇꯥꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯉꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯗꯨ ꯁꯤꯔꯦꯗꯅ ꯍꯥꯏꯗꯅ꯫ ꯑꯗꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯒꯥꯔꯤ ꯇꯥꯇꯥꯒꯤ ꯆꯀꯥ ꯃꯈꯣꯡꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨꯅ ꯉꯥꯛꯑꯒ ꯃꯁꯥꯗꯨꯗ ꯀꯌꯥ ꯁꯣꯛꯄ ꯄꯟꯕꯗꯤ ꯌꯥꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯗ ꯒꯥꯔꯤ ꯄꯤꯕꯗꯨ ꯅꯪꯅ ꯇꯧꯔꯨꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯩꯁꯨ ꯐꯅꯗꯤ ꯐꯨꯆꯩꯕ ꯇꯧꯔꯕꯅꯤ꯫ ꯑꯉꯥꯡꯗꯨꯗ ꯅꯠꯇꯅ ꯃꯃꯥꯗ ꯐꯥꯎ ꯐꯨꯆꯩꯕ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅ ꯒꯥꯔꯤ ꯁꯣꯠꯁꯦ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯍꯦꯛꯇ ꯄꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯈꯪꯗ꯭ꯔꯦ ꯇꯥꯗꯦ ꯏꯆꯥꯅꯨꯄꯥꯁꯦ ꯃꯌꯥꯝꯅꯗꯤ ꯑꯩꯈꯣꯏꯅ ꯆꯩ ꯉꯥꯡꯗꯕ ꯃꯥꯜꯂꯝꯃꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯥꯕꯨ ꯉꯥꯡ ꯆꯩꯕꯗ ꯅꯣꯡꯃꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯁꯟꯗꯦ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ꯫ ꯕꯕꯥꯒꯤ ꯒꯥꯔꯤ ꯁꯣ ꯂꯣꯠꯁꯤꯜꯂꯝꯃꯤꯕ ꯃꯐꯝꯗꯣ ꯑꯩꯅ ꯈꯪꯕꯗꯒꯤ ꯇꯨꯃꯤꯟꯅ ꯒꯥꯔꯤ ꯁꯣꯗꯣ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯒ ꯃꯣꯏꯔꯥꯡꯗ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯆꯠꯈꯤꯕꯒꯤ ꯂꯝꯕꯦꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯈꯔꯒ ꯃꯈꯣꯏ ꯑꯗꯥꯏꯗ ꯃꯇꯦꯛ ꯑꯃ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗꯒꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯦꯜ ꯑꯁꯤꯗꯗꯤ ꯕꯕꯥꯅ ꯑꯩꯁꯤ ꯊꯦꯡꯉꯦ ꯉꯥꯡꯉꯅꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯌꯨꯝ ꯌꯧꯅꯕ ꯄꯥꯏꯈꯩ ꯊꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯅꯨꯃꯤꯠꯁꯨ ꯇꯝꯃꯝꯕꯒꯤꯔ ꯀꯔꯤꯅꯣ ꯒꯥꯔꯤ ꯀꯥꯔ ꯑꯃꯒ ꯊꯣꯝꯖꯤꯟꯅꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯑꯅꯥꯕꯒꯤ ꯑꯅꯥꯕ ꯉꯥꯛꯇ꯫ ꯆꯩꯅꯥꯈꯣꯟ ꯃꯌꯥꯝꯗꯨꯅ ꯑꯩꯁꯦ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯟꯅ ꯗꯣꯛꯇꯔꯅ ꯃꯅꯨꯡꯗ ꯑꯁꯣꯛꯄ ꯈꯔ ꯌꯥꯎꯔꯦ꯫ ꯑꯊꯨꯕꯗ ꯉꯁꯤꯃꯛ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯑꯃꯁꯨ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟ ꯐꯅ ꯀꯨꯏꯅ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ꯫ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯑꯩꯁꯦ ꯕꯕꯥ ꯏꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯀꯣꯛꯇꯁꯨ ꯈꯔ ꯁꯣꯛꯈꯤꯕꯗꯒꯤ ꯋꯥꯈꯜꯁꯨ ꯑꯃꯨꯛ ꯃꯥꯡꯉꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇ ꯑꯩꯅ ꯇꯧꯔꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤ ꯊꯨꯅ ꯍꯦꯛꯇ ꯀꯥꯎꯒꯜꯂꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯃꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯐꯔꯛꯀꯅꯤ, ꯍꯤꯗꯥꯛ ꯑꯗꯨꯝ ꯆꯥꯎ, ꯋꯥꯈꯜꯁꯨ ꯀꯌꯥ ꯈꯜꯍꯟꯒꯅꯨ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯃꯇꯝ ꯌꯥꯝꯅ ꯆꯪꯉꯝꯃꯤ ꯏꯁꯥꯁꯦ ꯐꯨꯜꯂꯤ ꯔꯤꯀꯣꯚꯔꯤ ꯇꯧꯕꯗ꯫ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯕꯕꯥ ꯏꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯛꯈꯤ꯫ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯃꯤꯟꯅꯈꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯒ ꯑꯩꯒ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯃꯤꯟꯅꯈꯤꯕ ꯀꯌꯥꯗꯨꯁꯨ ꯃꯤꯠꯇ ꯁꯪ ꯎꯔꯛꯈꯤ꯫ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯣꯏꯕ ꯂꯥꯡꯕꯒꯤ ꯋꯥꯈꯜꯁꯤ ꯄꯨꯍꯟ ꯍꯦꯛ ꯍꯟꯈꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯆꯍꯤ ꯑꯃꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗ ꯃꯇꯝꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯝꯃꯤ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯁꯨ ꯑꯩꯁꯦ ꯍꯧꯈꯤꯕ ꯑꯩꯒꯤ ꯊꯧꯗꯣꯛ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯉꯒꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯑꯣꯏ ꯀꯅꯥꯗꯁꯨ ꯋꯥ ꯉꯥꯡꯅꯤꯡꯗꯕ ꯕꯕꯥ ꯏꯃꯥꯗ ꯐꯥꯎ ꯆꯥꯛ ꯂꯥꯝꯃꯤ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯕ ꯐꯥꯎ ꯍꯥꯏꯕ ꯇꯜꯂꯛꯄ, ꯀꯣꯛꯀꯤ ꯂꯩꯅꯥ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯕꯕꯥ ꯏꯃꯥꯁꯨ ꯈꯪꯉꯛꯄꯗꯒꯤ ꯑꯩꯁꯦ ꯗꯣꯛꯇꯔ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯡꯁꯦ ꯌꯨꯝꯗ ꯁꯨꯝ ꯊꯝꯃꯗꯤ ꯐꯔꯛꯄ ꯈꯔ ꯋꯥꯔꯅꯤ꯫ ꯅꯈꯣꯏꯅꯁꯨ ꯃꯥꯒꯤꯗꯃꯛ ꯄꯨꯔꯥ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯤꯕ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯐꯩ, ꯃꯗꯨ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯃꯥ ꯃꯇꯣꯝꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯀꯣꯛꯇ ꯈꯔ ꯁꯣꯛꯈꯤꯕꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜꯁꯤ ꯃꯌꯥꯝꯒ ꯈꯔ ꯃꯥꯟꯅꯈꯤꯔꯣꯏ꯫ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯑꯉꯥꯡꯁꯤ ꯃꯤ ꯄꯨꯜꯍꯟꯕ, ꯃꯤ ꯌꯥꯝꯅ ꯄꯨꯟꯕ ꯖꯒꯥꯗ ꯂꯩꯍꯟꯕ, ꯃꯃꯥꯟꯅꯕꯁꯤꯡꯒ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯄ ꯈꯦꯕ ꯇꯧꯍꯟꯕ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯗ ꯇꯞꯅ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯅ ꯗꯣꯛꯇꯔꯅ ꯕꯕꯥ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫
Doktor gi wapam aduda babana amu sumna hairame. Doktor luribadegi isanupasi yumdagi mapan thou yadribasini. Masung mamanaba yumda laabasu ngayak mamanaba singduga wari watai sarammaga matomda phamungda tummaga leiramba mamanaba singdu puningdaba masidani luribasi adu masibu kamdawgani hangamme. Doktor na muk maduni magi anaba hairibasi adu angangse class kya tamino hangaki. Babana muk class 9 karambani adu magi gari accident thokibadudagi skun kadaba sahi ama henjale hairamme. Doktor duna mo adudi angangsi hena sukang haiba hena biskun gi boarding gumba hostel gumba amada matam khara thammaga yengbiyu oja singda sumagi wari se tambiyu adu angangsi gi marumda kupna khanganbiyu kariguma maduda mana masung mamana ba oja singa punsinaba ngamabadi magi anaba se tamna pharakpa haurabani hairakhi. Doktor gi wafam aduda babai mane induna aise koi gi school adugi boarding da babai mana amnaba sem sarame. School adugi principal to soy gi maramda babai mana kupna wari sarame. Asumna ise boarding aduda babai mana thinbiba laame. Mafam ade hek yawbadai chi isade yai hainaramde. Aduga mi langba ke adu soy se pungki ta kizarame. Ahamadu mitude ise sarwade namaga aiga tuminarame. Madudai gi mangda numitude accident thomina khiba imana badu boarding dai gi nakta masula e tawramme. Aduga ingonda sumna hairamme. Alex ay sunang ginakta laini. Ado bay mapam asida pingok sit pinupi malaybani. Madu urabade ibani ka na hekta siyan kisi. Madu apaba nate bhai hairakhi. Ay namu balu nang ginahan kay karay da layru ke hangamme. Ay nadom na hek hangubadagi laykidaba imana bado. Masi mapi sadum siyan tharaga. Mapamadu da yam na kapamme. Aduga ingonda salage bhai. Ay kona nang ginakta muklage hairamaga. Masay gi mangduda mo pamarang khangda na mangki. Ay sumana adum na mo pamarang khangda na mangki baduda. Magi maming kau da na kuiti thibada. Akiba matawa amada huziki imana basi. Makok yawdaba phibam amada ay gi mangduda uramme. Maduda gi ise mangduda kijarakpada gi kana lauramme. Adubu kona thangdadi ay ga tuminariba sarwade na duna. Ay se tumba hudok pirakhi. Alex gi antaro se nambu kaidawra gi haidana. Tamna isa nomduna ahing nong yaya duda ise tumba hautok piramme. Numito nong suyam na kana suramme. Ay na tumba sangam dai dadi nong di tahogdribani. Ujiki sarwade na duna tumba hautok pirakpadagi. Ay se mikap thoramme. Aduga isa sa pungkita kizaramme. Sara duda suay na munna yengamme. Sarwade na duna suay bu phajana gyantana bataw piramme. Kona thangdadi ay gi wakanday na layriba maphamsi. Yumnati iskun gi boarding ni khangakhi. Madudagi sui sada gyan ladum laksaramme. Adu matamaduda khuna leiriba kadu gi thongdo. Nong kana khaglakpaduda thong adu masama tomda. Kedrak tamna hangtok jarakhi. Maduda sarwade na duna kainoibu thong se lonsalambadaine. Ngasai tumamdai dedi thong lonsalambagum tawbane. Puna se setrabajara nong kana subasida. Nuksina hangtorpa woirini. Alex nang so gyalabani na ngahak leirammo. Ay thong se lonsalukige hairamduna. Sarwade na do phamungdagi kumtharaga thong do lonsan bathokhi. Matamaduda saradudi ubra udabra khangde. Hangtori iba thong marum maduda kanagumba mira karino khangdaba ama. Mami sami lumaga lairibadu aina uramme. Madu ubadai se wangang thokpasu ngamamde. Isada pungkida kizaramme. Sarwaden so thong marum maduda lairibadu. Masu urabra khangde ngahak maphamadayda. Zabyung nga lepaga manakadayda kiruk yengi. Aduga thong ado mo gamlaw na khumjalamaga. Hatu maso phamungda mo karakhi. Ay so isada kina thong marum maduda munna dum yengi. Sarwade na so Alex karayda no nang na yengi do hangai. Ay so wangang de tumina muktum thana ba hiptharami. Saradu so ay ginakta hiptharakhi. Asumna numito de kina dum hawki. Nong hengan baga sarwade na dunay bubras tong na bakhangan birami. Aduga igi imana ba mayam gi manakta muk saradu na pubirami. Aduga akoy po na classroom amada lairik pahalami. Akoy gi school boarding adu na lairiba mapam jaga adu so. Labuk lamang uwa yam na hawi. Adu na nungsi sumarangkay na silami. Boarding adu da lairiba akoy si school na muksa na ba tawrami. Adu ba idi karigino khangde mapam jaga adu da. Ay gi accident thongmi nakiba imana ba adu so. Maso boarding adu da laibagi mawongda ay gi wakanda phawrami.
स्कूल हल्लपगा अखोइसिंग हैक रेस्ट पिरामी बोर्डिंग अदुदा लेरंबा इमानबा मनासु अइगी नाक्ता चंगसलक्तुना सुमना हाइरखि एलेक्स नंग आई कावरबो कइगिनो नंगबो वागा अमता ngamdribadi थाइना अखोइ पुनखिबदो नंग निंगसिंगबरो हंगाई अदुबो आइदि एक्सीडेंट अदुदागी हानगी वाखन तंखाय अमदि मांगख्रबनी अदुना इमानबा अदु निंगसिंगबा थोअमदि अदुगा मादि क्लास 10 सु कारबनी अइदि सही अमा मता मांगबदगी क्लास 9 अदुम कारी Ojiki imanaba aduda aina amuk sumna hairami. Bai ai ningsingba amata thokdre. Ai gari accident thubadagi hairami. Maduda imanaba aduna amo. Alex aisu adumna paw amadi tai. Ado ai Abidas ni thaina koi pulamba imanaba kharagi. Maming ai nangonda hairaki. Nang ningsingbara yengu haidana. Thaina gi classmate ki imanaba kharagi maming. Ojiki imanaba asina engonda khangbra hangai. Maduda isi akhangba ama ani di yaurami. अदुबो अनम्बदि ऐसे निंगसिंगबा थोखिदे ngak magai ga wari sanarmaga ise phuklamna hawgalaga mapanda muk thoraki sarwadin swai gi nakta changaktuna sumna haire Alex Warren dagi de nang namanaba singa tuminaro adu nang horen ai ga dum tungkisiro hangai aina mu sarai de yada yai adu ai karai de tumdoino hangame saraduna muk nang horen tumam dai da sana nang gi tupam takani pare pare adu de hairamaga saradu so muk satki School adugi campus aduda su saura nasik makhong aduda angang khara chu kikulot pisanari numit ka tasalakpa aduda warden oina leiba medam amana angang sing adu manungda sangnaba hoijalami aisu mapana sum leibadu ingsalakpadagi manungda sangakhi maphamduda ina leiba numinini suba numitudi aise mayamga punna sak saminarami ahama numitudi aise mayamga punna sak sabadu isade yai hainadabadagi sarwaden gaiga Magi kadu da wina saminarami. Aduba numinini suba numitudi mayamga punna saminarami. Aduga Abidas haiba imanaba adu sumasu ay ginakta sangsalagtuna. Masu sakto sarami. Matamaduda medama mana angang nupi masa ama kweti tirami. Matamaduda angang nupi masa adu mayamna saksa na riba mapamaduda leiramde. Maduda warden makay mapanda loy na thoki. Aduga angang adu thiba satnarami. Imanaba Abidas na swayingonda. Alex boarding gi insang se kamai na tauke hangakhi aisu insang adu da munne yenga ka kai insang no sibo hangame madudai gi nakta sak sari ba makoi se nokpe taunarame kona Abidas na ingwanda bai hawai thong bane adu nang hawai thong basi masak khang dabro hangai madudage suwa makha taram de tumina aige sabam thokpa sak to dum sarame maram de di matam adu da wakhan se mafam marang khang banatri Science hangi masak po 80 pungkaw kawrabani. Adum na saksari ngay warden sing adu na angang nupi masado. Pura ka laki. Adu ako'y mayang ginakta pamalaga sak pizarami. Medama man na angang nupi masado da sumna hangami. Anju nang saksabagi matam kang dabra. Karigino nang naswang mamarag ukwong adu da natum da sanaraga layramiti hangami. Matam adu da angang nupi masado na sumna kumay. Ay gasamana ba imanabi yamaswasita lehawi. Maga sanaminaba ni kumai. Angang dugi wahay adu da medam da sumasada angakpa mapoki. Makata na angang adu da musum na hangami. Ado anju kanano asida lehuri bado. Nahangkay sida saksaminaba da yawba namanabira. Karamba namanabi no hangami. Maduda angang nupi masado na nati. Madi mapamasya suksang sangakti. Ako'y na numitarak pa da kikulot pis hanaba da tang da thori imadi kumai. Medam adu na makata na angang adu da. Wahang amagaso hangge taurakpada. Sarwade naman na medam da sumna hairami. Medam angang sing chusak sari. Kona wari to taurasi. Angang sana ko'y sakto ga tumba sangkino. Larik nga hakpagi siya duga tunga da bani hairam maga. Sara do ng medam adu da haipetang muna yangami. Madudagi medam adu sa tumin na laiki. Numito di ay siya sarwade na do na igitong pambetsi. Boarding adu da layriba imanaba mayam ki manakta. Sara do na pazana sembirami. Adugay so dumtum tharami. Numitugi ahing ay gimang asida so gari accident alay kidaba. Imanaba do muk ay gimang dalaami. Adugay ngonda sumna hairaki. Bay tumba hugalo mapanda thoro. Hujay angang sing nakikulot pis hanap pa masayda. Ay lay thoro ay nangayri pa ni hairaki. Adubo hanagte sumang do da imanaba do ubada. Isada pong kita kizarami. Adunay si taybong pong na mga duda. Law do na kwesin selami. Ay nadum na mga duda kanak na law ba duda. Ay ginakta tumibo makoy mayam na hugdok piraki.
Mamangdaiga tuminakiba Sarwadin adusu aigi nakta muk mengak narbo Alex haidana sangbiraki aise mayam mamangdasu aise ki haibasu phongdokpa ngamdabadagi numitu aise tumina leisalami Sarwadin asu makhoi ataisingda aise tumbada khara khara senau hairambagi mawongda wafong khara imanaba singda hairami numitumade haukhre mathangi numitadi unek halakpaga mahausagum angangsing adu hojiki ujau hobo mapada de kikulot bisanarami adubu handakti warden sir madam hoina angangsing adu ngantana mamdringai hoijalami aduwa kono tumba sangamdaida madam amana angangsing adu check tawbada angang nupi masa ama watlami madudagi angang do boarding adu na mengan thanduna angang nupi masa adu maning mamang koithi thirami adubu phana thiba yaba thirabasu angang adu di phangba kawba leite oja singsu pakhatnarami nongalamdai adu da Swiss school adu gi sar principal salaktuna angang adu phangnaba thirami ona thangdadi angang adu phamalaktabadagi maiba maibi phok kauraga angang adu gi khongul lirami matam adu da maiba maibi sing adu na sumna hairakhi angang sia saida naknadi leiri adu chapsabadi khuisu maphamdi khangdre laina sienbani angang si mapam asida mamangda so sumaina angang mangbagi tawdoksi yaukhraba mali yaukhraba haidana sar principal da hangbada sar principal na sumna khumei madudi yaukidri handakisina ahambani khumaki adubu tasengmadi mapam aduda mamangdasu angang amasu mangkhiba thawdo amasu yaukhrabani aduga angang adusu school campus adudagi khara salaga leiba pukri asawba amada targa siduna leiramba thawdo amasu leikrabani madu sar principal na wafam adu losalami panamasi oiduna sumasu masada pakhatpa amadi adum poami handak mangiba angang nupi masa adusu mamangi thawdoktu adumaina sina phanggadra haidana aduna school adugi oja sing nataba mana oina minega ahing mapam aduda angang du thirami ona mangkriba angang adugi imung manungnasu masa mangkre pau tabadagi makoisu pakhatana mapam dugi koibada koithi thirami ona thanga numit humnigi matung mangkraba angang nupi masadu mamangna thokiba thawdoktu adumaina school adudagi khara salaga leiba pukri amada angang adugi asiba hakchang oina phangki matawadu da mayam so akiba amamam puknarami ona lekhidaba angang adugi imung manungna school na thajadabadagi case pangkhalakpadagi sar principal na CC footage angang aduna mangkiba date numit masing adu camera da record yengubada angang du numidang tumambadagi matumna mapanda thokiba saktam mama camera da mami tarami adu angang adugi mamangda masak udaba miyoy amana angang adu makut pairga asungba nasik panbi hauba jaga adomda pusan kiwa saktam amasu uba phangki masigi matung pungkhai amadi ahing aduda angang adu akhoina di masak uba phangdaba kanagumba amaga asukpa mafam jaga aduda kochen senduna sanarga leiba mami amasu urami ngayag adumna mafam aduda sanaramaga angang adu yamna mamba jaga amada changkhibadagi makhata na camera aduda uba phangkide asumna angakpa mong matawase camera adudagi urakpadagi mayam so angakpatana pik thanki mataw kaya do khangakpadagi angang dugi imung manung nasu skunda sarumba kaya do phaki angang do na sirga lenamba numit adudagi matam khradi akhoi si warden singna section na sena birami mapam adom da sumaiba maibi tawrga laisu khairam thoami adubu nongmadi classroom mabada khoi puna numidang lairik paringai hojiki angang aduna mangkiba mapa uyamna hoba mapa domdagi angang amagi khonjenda kana nokpa mapam adaida chen chongduna sanabagi mong matawda khonjendo khoina tarakhi maduda mayam su loina kinarami oja singna so khoje tumba sango hairamaga makoi su makon makuta to slide amamam painaraga mapam adomda kai lege haidna sangsalubada umagi makongda sikraba angang adugi thawaido zabingna lepaga leiramba oja singna thengnarami madudagi oja singsu kibadagi school lomda sensanaraki lepa leitena hingdumadi angang duna mapam adaida ten chongduna sanabagi makhonsi adum tarami nongheng anbaga mapam aduda maiba malaktuna amuk lai khoiram thoami aduwa mapam aduda pana lighting khoiram thobasu akikiba thawdokte lepa leitana thorakhi nongma numit amasu aisa hingnongyay amada mikap thorakhi aduwa numitugi mang adudadi yumgi baba ima urami ate atopa kibade amata uramde aisa hingnongyay pung ama tarakpa matamadaida Bikap thorak paduda pamung day sa ngak hipaga wakan sum taurami
Karigino baba imana aibu mafam asida nongbata unaba laktrisibo aduga isu asuk kuipa matamsi baba imabu ningsingdraga ngasi khak ningsingi isina haidana wakan sum tauringai akoina tumiba kadugi thangnaba karo madudagi mi ama thong hangtoaga mapanda thokiba makhola maina tarami aduga ina tumiba mapadaida thongnaw masa masu pale madugi thongnaw adu aina tamna hangtoaga mapanda thokribadu kanano haidana yengamme matam aduda angakpani amukasu angang nupi masa ama asukpa mafam adomda sangkinaba matomda mapanda thorakhi aduga tamna mafam aduda sangkinaba salame aisu tumina lumduna yenglibane adubo aigi oina punsida khwaidagi akiba mataw ama oirami numitu angang aduna ikang khangawdana ina lumduna yengibadu mana khangki airomda angang aduna onduna yengakhi aduga aisu changusi haibagi mawongda angang aduna khut khalakhi madudagi aisu thongnaw adu sena lonsalaga manungduda kana laurammi madudagi mayamsu tumba loina hawganarakhi Warden kaisu pakhatana iginakta loina sensennarakhi aduga aingonda Alex kaidawraki hangai madudaisu hojing mapanda aina urakiba singadu oza singda wari tamammi madudagi oza mayamse haping mapanda senthoknarakhi aduga angang adu mafam adomda thirubada matomda angang adu ujawdugi makhongda anarga leiramba thingnakhi ngayakdang leiragadi angang adu sumangba yana leiribane aingonda su oza singda kamaina khangi ino hangakhi Madudai su asengbadum hairami mangda babai ma urakpadagi mikap thorakpani aduda thong hangtokiba makon tai haidana thongnaw masase hangtoga yengubada khangakpani hairami aina dumna taiming chana mayamda khangalakpadagi oja singna soibu yamna thagat pirami adu angang aduna ingoda ikhang khangawdana mamaidu salangno selaktuna yengakiba saktam madudi aigi mita dum urga leirami isada kisu yamna kirami Matangin numit nong hengan bagadi yung gibabay maso ay buuna balami. Ay na sumakoy danahan kay latrik kay ginohay dana. Makoy dayam na saurami. Maduda baba na sumna kumei. Ibungo namagay gadi nang unaba dumlai. Isa na kaubo way rin ni hayraki. Maduda isu isada ang agpamapok sarami. Aha madadi baba na hariba wapamado ay natazaramdi. Una tanggadi ay gikawan ba matawasida. Babai mana ibu unaba lakiba singadu ay nakaupo wirami. Adubo isu karadi isada improve layrakpadagi. Babai maso yamna haraw sarami. Ay na babai maning singa aba haibasi. Ay ning singma karakarang nga maabani. Adubo mapamaduda sati-sati ba mong mataw kaya matawrakpadagi. Boarding adu thadok narga nong manong Satra na madam mayum daloy na sanaki. Ay di madupumba karisukang banati. Ay gitopa madum layrami. Aduba nongmade sumamangda aigi gari extend thokpada laikidaba imanaba adugi saktamda ahingda mapanda kauthorakpadagi aisu mafam aduda chalaga leirambadagi ojasingna aibu thingnarakpadagi kalhauki madudagi sarwade namana aigi hanagi mong mataw aduda nungairaktabadagi yungi babai ma kauraga saraduna wari pumba babai ma da lirammi wari do tarubadagi babai ma sukizarakpadagi aibu boarding adudagi yumda mukpura ami adubo ina yumda halakpa matamdadi aise hanadagi isada ningsingbagi sakti se hengkalami masigi matung aise kona tamna mapungphana pharakhi school aduso hojikti mafam atopa amada hongtokhare aduga hanagi mafam aduda hojikna sekon oina semdoga leiri masini mayam ngasigi rian hore story mathangi warida mayam punamuk thengnarasi masigidi mayamdagi kaina naba bidai loksari